Hello everyone, ahanbamaktada mayam pumnamakpu khurumjari. Ngasidi ai Flipkart agi pot ama unboxing tawge tawbani. Adu mayam ai asigi pot sigi sponsor tawbadi natiko. Aina pot se order tawba aina yam pamjana order tawkiba adu iduna mayam desu share tawjage haidana asum tawbane. Hojik ado unboxing tawrasi. Se leire ubro mayam se magi price adu mayam magi se sida price thari sidi sida 1499 ni ko se siga thari se ado aina lauri sina 1299 3 aina asise ijanupi gi hostel de leibagi laubanida hostel de leibada moina sizinabada angang na sumaina hostel da khangde rent da leiba khangde akoina ising se keno tawdaba khutta na thakpado adu do sigumba ama sizinaragadi kare dana ko aduna aina laubane potse aigi se app ki adadi pot sigi sponsor tawba natiko adu ai pot se phai phate di ai haijaba ngamjabiroi kaigino haidi ai di pot se sizinadribanina mapanda leibagumba kuna sise sizinabada yamna ngaibu potni siga magi manual jawe ko siga na magi filter do se water picture filter se 2.5 khatagi 2.5 liter khatagi nina yam de PA adu PA gasu asise hostel gumbada leibada de asise sum sufficient ne aina khaliko hangangi yam su fajaye asise yo ma'am fajatra se asida magi to se ising haibam to se ro sina kamai to ikan today se gana magi ising ko ising to se ising haibam yam phaye se tadi kamai hang to jan ma hang ro ni na ko sima sumaina hangdu ani sise cartridge ko iko sise cartridge akoi gi purity ka akoina haptrane filter kana do kare battery haptrane adumaina ne ba mai sise change tawbagi mathau taramani aduana se cartridge sama yawi se 30 minutes isinga tingaga thammo hai ko aduga chamdoga siga hapsan ga doba sigi kanogi se picture cartridge hapna base asiga siga hapsan gadaba aduga anira ahum lak thadokraga akoina sum ising se haidok pi garaga akoina ising se sizina ba yaga ne sumai hai ko ado mayam asi ai ising cartridge se ising da tingaga thamani adudi yam sangane ado aigi se de supnagi unboxing tawbagi sum nungai bagi aina ucharakpane asigi process idi ai kutumga tawrage ado ai singje kona tingage do mayam de sum so tawjage ko se tight oire ko dugo ising se hapaga mayam de yeng halage
इसिंगसे सिगा हापगेको से मखादे इसिंग दारे ꯑꯩꯒꯤ ꯄꯣꯠꯁꯦ ꯐꯗꯤ ꯐꯖꯔꯦ ꯑꯩꯅꯁꯨ ꯄꯥꯝꯖꯔꯦ ꯁꯤꯖꯤꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯀꯃꯦꯟꯠꯁꯨ ꯄꯤꯕꯤꯔꯛꯎ ꯕꯥꯏ